tu fangbigani ngasi mak lengsin bidao aruba detergent powder thobala thokpham awang leikai akupa marogi damak contact tawbiyo @787 886927 natragana 7005 879624 Thagachaba phongdokchaba nungsangna matam sangna sikpa naba pongba manung changba yadaba I taba manung toina changningba phawba khwang naba lengbal naba khudima Kabiraj Phundraimem Zubida hidak amuktang thakpada pungpa phaba ngamle haina Diamond Radio gi matengna Madam Mohana Thagachari bisingdi Sanabam Thonglen Singh Yaripok Yamlem Thongam Nabadip Singh Tentha N Surmangol Singh Yaripok Vishnu Naha Makhalekai Yengkhom Adidas Singh Kaksing Maya Lekai Maibam Maimu Singh Uru Maya Lekai Ahanba Magtada 91.2 MHz sa Sandoksariba Diamond Radio gi tharom tabiriba singbu Nirmala Thangjam amadi Pusparani Laishomanina Khurumjari Hauzik muk lanthok-sari adomna SMS ki khothangda khanbirakhiba ESEI amadi aikogi wahang adomgi paukhum Tharom asida sizinajariba mobile number amuktang ningsingjagi 7630944377 amuktang gahana 7630944377 hariba number asida aikoina hangjakibu wahang asigi achumba paukhum SMS ki khothangda pibiraknaba nolokna ningsingjari ngasigi ahanba ESEI kanana khanbirakpano haibadu amuktang khangminasi Ngasigi ahanba wahangda light bulb manungda yauriba filament asi karamba element sabagi wahang ase amuktang gana ningsingjage light bulb manungda yauba filament asi karamba element sabagi wahang asigi achuma paukhum 7630944377 hariba number asida achuma paukhum pibiraknaba nolokna ningsingjari Sheikhdol Tambiu. Wahang asiga loinana adomna khanbirakli baisai punsi isei sakna aina phamli torban sida haina sehori baisai ni saisakli ba aribam tombisna sarama serengba Bijente Kumar Sarama khudol tamjari nompok lorem bamdagi ibem pisakna khanbirak baisai taminase aina phamli torban sida Hi lakpa ngairi Hi lakpa ngairi Unsi say sakna aina phamli torban sida Unsi say sakna aina phamli torban sida Hi lakpa ngairi ilapa ngairi manglan kaya mangki aina torban sida phamna manglan kaya mangki aina torban sida phamna ngai hagamuk no khalli ngai hagamuk kaphalli ngai hagamuk no khalli ngai hagamuk kaphalli awanung ai surada Apami hoki mairam bisa mangda jagui saram laga Apami hoki mairam bisa mangda jagui saram laga Kana dere khalla bara matam loire halla gera Kana dere khalla bara matam loire halla gera Punsi isai sakna aina phamli torban sida ilakpa ngairi ilakpa ngairi
Hablabayumda matam kuirabagi tungda Hablabayumda matam kuirabagi tungda Mai thirbalan mi oina angadauri aina Hablabayumda matam kuirabagi tungda Mai thirbalan mi oina angadauri aina Bajeng thiral phange lakpa ketuki umang lamuk nare Bajeng thiral phange lakpa ketuki umang lamuk nare Irun iran tak letunga isabu isana sakang lakle Irun iran tak letunga isabu isana sakang lakle Apami hok meram bisa mang jagui saram laga Apami hok meram bisa mang jagui saram laga Kanadare khallabar matam loire hallagera Kanadare khallabar matam loire hallagera Unsi isai sakna sakna aina phamle torban sida ilakpa ngairi Hablabayumda matam kuirabagi tungda Hablabayumda matam kuirabagi tungda Mai thirablan mi oina angadauri aina Hablabayumda matam kuirabagi tungda Mai thirablan mi oina angadauri aina Bajeng thiral phange lakpa ketuki umang lamuk nare Bajeng thiral phange lakpa ketuki umang lamuk nare Irun iran tak letunga isabu isana sakang lakle Irun iran tak letunga isabu isana sakang lakle Apami hok meram bisa mang jagui saram laga Apami hok meram bisa mang jagui saram laga Kanadare khallabar matam loire hallagera Unsi isai sakna sakna aina phamle torban sida ilakpa ngairi ilakpa Hangjaki wahang light bulb ki manung da yaw filament asi karamba element sabano haina hangjabani wahang asike chumba paukhum tungsten haiba element asina sabani wahang asike chumba paukhum bibirakpa achawai khum achumba paukhum bibirai thaga chari haningai laitana Madangi isai kanana khanbira habdu mu ingunasi Madangi se mairi na telik lahani hariba film asidagi Prakash Rai Sam amadi mandakini ani puna sakminariba Leirangum leina lakta haina seho baishay sita jage habirakpa nepradagi ibemsa Adomna khoida biri baishay sukudol tamjarake loina nangasi ani shuba wahang taminasi Matangi wahang da Prithivida khwaidagi liraba inhabited capital city adugi maming kari kaubuge wahang asi amungtanga na ningsingjige Prithivida khwaidagi liraba inhabited capital city adugi maming kari kaubuge wahang asi ge chuma paukhum 7630944377 hariba number asida achumba paukhum bebi rakna banolung na ningsingjare Kudol tamjage domna khoida biduna khanbiri baishay thangjam koragi mayekta rabai kesamsana sairangba mari na telik lani film sidagi mandakini amadi Prakash ani puna sakminari baishay leirangum leina lakta asumna seori baishay ni se khanbirakpa nepradagi ibemsa
तामिनसी अदोमगी इसेई खुदोल तमजरी Leirangum leina lakta Bombigum malang lakta Thazagum thawan lakta Nongingum thabal lakta Leirangum leina lakta Bombigum malang lakta Thazagum thawan lakta Nongingum thabal lakta Ngaujage nangi ipong Leirangum leina lakta Bombigum malang lakta Thazagum thawan lakta Nongingum thabal lakta Sambulgi samziraigu Napagi nailgu Misnagi kajalgu Laibagi sandangum Leirangum leina lakta Bombigum malang lakta Thazagum thawan lakta Nongingum thabal lakta Ichil na torbanda Nong sabi na nong dolda Numit na taramday Leirangum leina lakta Bombigum malang lakta Thazagum thawan lakta Nongingum thabal lakta Leirangum leina lakta Bombigum malang lakta Thazagum thawan lakta Nongingum thabal lakta Ngaujage nangi ipong lakta Hangjakiba wahang Prithivida khwaidagi liraba inhabited capital city adugi maming kari kaubaga haina hangjabani adubu ngasigi paukhum se khagi sar achawai khomna ngasigi adum paukhum se khombire thagachari achumba paukhum bebirakpa Damascus hariba capital city ni achumba paukhum bebirakpa achawai khom thagachari haningai leitana Matangi ishay
ꯃꯊꯪꯒꯤ ꯏꯁꯩꯁꯤ ꯗꯥꯏꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯃꯤꯔꯥꯏꯕꯤꯔꯕꯁꯨ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯁꯩꯍꯧꯕ ꯏꯁꯩ ꯇꯥꯖꯒꯦ ꯍꯥꯏꯕꯤꯔꯛꯄ ꯁꯃꯥꯔꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯕꯦꯁꯅ ꯇꯥꯕꯤꯅꯤꯡꯕꯁꯤꯡꯒꯤ ꯃꯤꯡ ꯍꯥꯞꯄꯤꯔꯛꯏ ꯀꯜꯄꯅꯥ ꯔꯤꯌꯥ ꯁꯅꯥ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯃꯦꯅꯀꯥ ꯑꯃꯗꯤ ꯑꯉꯧꯁꯅꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯇꯧꯔꯤꯕ ꯅꯤꯔꯃꯂꯥ ꯑꯃꯗꯤ ꯑꯩꯁꯨ ꯏꯁꯩꯁꯤꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯀꯔꯝꯕ ꯆꯍꯤꯗ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯕꯤꯜ ꯄꯥꯁ ꯇꯧꯈꯤꯕꯒꯦ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯀꯔꯝꯕ ꯆꯍꯤꯗ ꯑꯦꯟꯇꯤ ꯗꯤꯐꯦꯛꯁꯟ ꯕꯤꯜ ꯄꯥꯁ ꯇꯧꯈꯤꯕꯒꯦ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯁꯃꯥꯔꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯕꯦꯁꯅꯥꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯗꯥꯏꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯄ꯭ꯔꯤꯇꯤ ꯌꯨꯝꯅꯥꯝꯅ ꯁꯩꯔꯦꯡꯕ ꯂꯣꯏꯅꯅ ꯑꯦꯀꯦ ꯌꯥꯡꯒꯣꯏꯅ ꯁꯩꯔꯥꯡꯕ ꯃꯤꯔꯥꯏꯕꯤꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯁꯤ Kaide thungnadabana fai dangonday henba nupadi chama chama le chinbalda khoi teiba thamoida hu phumba pamde aidi pamde thadokhiba na fai mirai bir su kaide thungnadabana fai dangonday henba nupadi chama chama le chinbalda khoi teiba thamoida hu phumba pamde aidi pamde thadokhiba na fai sagol mangda punjau pugum thawagi punglon chada bagum matam chada na nungsiru bai wajakhibani arimbagi chahina angang oiringai da thamoina laisa faru bagi mana ba thingna duna ngawina khibani nanga aiga samu makungla famjage sonjage shamu makungda famjage lekangde in sonjage nanga koina doi sarukti pukhri de hinjang thongjage lamboi basu chachage urai ro fi sechage nanga thongna doi sarukti wang tinga sisage kaide thungnadabana fai dangonday henba nupadi chama chama le chinbalda khoi teiba thamoida hu phumba pamde aidi pamde thadokhiba na fai pamde aidi pamde thadokhiba na fai langbal thagi lochi koingom da mai shalakta lengoi lamgi lambi chidai tingkhang leirangum langbal thagi lochi koingom da mai shalakta lengoi lamgi lambi chidai tingkhang leirangum au ba khuding da mi chi khat achat ba khuding da irang tau pamje dre nushi lalon ba pamje dre nushi lalon ba mirai vir su kaide thungnadabana fai nangonday henba nupadi chama chama le chinbalda khoi teiba thamoida hu phumba pamde aidi pam
थादोखिबना फै पामदे ऐदी पामदे थादोखिबना फै पामदे ऐदी पामदे थादोखिबना फै हंगजकी वहांग करम चाहिए एंटी डिफेक्शन लो पांगथोखिबगी बिल पास तौखिबगी हाइन हंगजबनी वहांग असिगे चुम पाउखुम 1985 अचुम पाउखुम पिबिरकपसिंग अचौवाइखुम सर अचौबंगसी नुंगाइजे थैंक यू सो मच अचुम पाउखुम पिरकपदा सर अचौबना चुम्मे थागतचरी हाइनिंगाइ लेतना वाहंग से याम लुख्रब जातला पाखुम से याम यामना फंगदबसे को अदो होय मयामना मेसेज यौरक्तबा अखोइदा यौरक्तबा यौदे ना हाइबसो दुम यावी अदो थागतचरी अदुमकपो मथंगी शै लौखचगे मथंगी शै सिना चंग फिल्म दगे साउखिनुने नंग हाइना सेहोब इशै राजू अमरी रोसिबिना अनि पुना सकमिनारी बैशै खनबिरकलिबा मियोय असिना नोंपोक लोरेंबमदगी थोकसोम जामिनी हाइरबा मियोय असिना ताजगे हाइदुना खनबिरक बैशैनी मथंगी शै हाइसे गांगपिगनी वहांगदा इंडिया की ओइना ख्वाइदगी चावबा गैलेंट्री अवार्ड अदु ममिंग करी कौबगे वहांग असे मुक्तंग गहना निंगसिंगजगे इंडिया की ओइना ख्वाइदगी चावबा गैलेंट्री अवार्ड अदु ममिंग करी कौबगे वहांग असिगे अचम पाउखुम 7630944377 हाइरिबा नंबर असिदा SMS की कुथांग द चंबा पाउखुम पिबिरकना बनोलोना निंगसिंगजरी इशै कुदल तंबियो नोंपोक लोरेंबमदगी जामिनी न खनबिरकलिबा इशै संगची चंग फिल्म दगी खोंजल द तंफासना आर्केना सैरेंबा जितेन खाइदेमना सैरांग बैशै साउखिनुने नंग हाइना सेहोरी बैशैनी तामिनसे खुदोल तमजरी साउखिनुने नंग तप्थकोने नंग सुगतनु नंग पैथोखिनु नंग लैसाबि पाखंगी नुसिना बैवारिनी संगोय लुखै टेकना बगी लुहोंबगी मतंगी तप्थकोने नंग सुगतनु नंग पैथोखिनु नंग तप्थको अमुक्त साउखिनु मोमो नोक्लको तप्थको अमुक्त साउखिनु मोमो नोक्लको मरम खंगदे हेक्ता नोक्पा याबरा अइबु अंगावी ताहनगे हाइबरा मरम खंगदे हेक्ता नोक्पा याबरा अइबु अंगावी ताहनगे हाइबरा लैसारी नै अदुकी सौलांगलबदी मौ ओइरगा गमदौनी नंगदी साउखिनुने नंग तप्थकोने नंग सुगतनु नंग पैथोखिनु नंग थवाई लैजरे खनरुबगी मथौ तादरे
ꯑꯩꯒꯤꯗꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯂꯩꯖꯔꯦ ꯈꯟꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯔꯦ ꯀꯅꯥꯅꯣ ꯃꯍꯥꯛꯀ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯄ ꯑꯩꯕꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯜꯂꯛꯀꯅꯨ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯁꯨꯒꯠꯀꯅꯨ ꯅꯪ ꯄꯩꯊꯣꯛꯈꯤꯅꯨ ꯅꯪ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯅꯨꯡꯁꯤꯅꯕꯩ ꯋꯥꯔꯤꯅꯤ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯦꯛꯅꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅꯤ ꯃꯤꯒꯤ ꯋꯥꯔꯤꯗ ꯀꯥꯟꯅꯗꯕꯗ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯅꯥꯒ ꯂꯨꯍꯣꯡꯗꯧꯔꯤꯕ ꯃꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯟꯕꯤꯗꯧꯔꯤꯕ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯁꯨꯒꯠꯀꯅꯨ ꯅꯪ ꯄꯩꯊꯣꯛꯈꯤꯅꯨ ꯅꯪ ꯅꯤꯡꯊꯧꯖꯝ ꯁꯤꯂꯩꯕ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯁꯨꯒꯠꯀꯅꯨ ꯅꯪ ꯄꯩꯊꯣꯛꯈꯤꯅු ꯅꯪ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯅꯨꯡꯁꯤꯅꯕꯩ ꯋꯥꯔꯤꯅꯤ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯦꯛꯅꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯅꯤ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯦꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗ ꯑꯗꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯅ ꯍꯪꯖꯕꯅꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯔꯝꯕꯤꯔ ꯆꯀ꯭ꯔ ꯑꯦꯋꯥꯔꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯔꯥ ꯆꯧꯋꯥꯏꯈꯣꯝ ꯖꯋꯠ ꯍꯪꯒꯨꯜꯗꯒꯤ ꯊꯥꯒꯠꯆꯔꯤ RGT ꯊꯧꯁꯣꯡ ꯁꯂꯥꯟ ꯀꯣꯟꯖꯤꯟꯗꯒꯤ ꯍꯤꯖꯝ ꯖꯤꯇꯦꯟ ꯁꯤꯡ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯔꯣꯁꯟ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯊꯪꯒꯤ ꯏꯁꯩ ꯀꯅꯥꯅ ꯈꯟꯕꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤ ꯄꯣꯝꯕꯤꯈꯣꯛꯇꯒꯤ ꯑꯖꯤꯠ ꯁꯂꯨꯡꯐꯝꯗꯒꯤ ꯆꯥꯏꯔꯦꯟ ꯑꯕꯦ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯋꯥꯏꯈꯨ ꯐꯤꯂꯝꯗꯒꯤ ꯁꯨꯡꯀꯦ ꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯍꯨꯏꯗ꯭ꯔꯣꯝ ꯅꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯇꯥꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪ ꯇꯞꯊꯈꯣꯅꯦ ꯅꯪ ꯁꯨꯒꯠꯀꯅꯨ ꯅꯪ ꯄꯩꯊꯣꯛꯈꯤꯅꯨ ꯅꯪ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯏꯟꯗꯤꯌꯥꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯄꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯗꯨ ꯀꯅꯥꯅꯣ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯏꯟꯗꯤꯌꯥꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯄꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯗꯨ ꯀꯅꯥꯅꯣ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕ ꯅꯣꯝꯅ ꯅꯤꯡꯁꯤꯡꯖꯔꯤ ꯋꯥꯏꯈꯨ ꯐꯤꯂꯝꯗꯒꯤ ꯅꯥꯎꯕꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯁꯩꯔꯦꯡꯕ ꯖꯤꯇꯦꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝꯅ ꯁꯩꯔꯥꯡꯕ ꯏꯁꯩ ꯁꯨꯡꯀꯦ ꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ ꯈꯟꯕꯤꯔꯛꯄ ꯄꯣꯝꯕꯤꯈꯣꯛꯇꯒꯤ ꯑꯖꯤꯠ ꯁꯂꯨꯡꯐꯝꯗꯒꯤ ꯆꯥꯏꯔꯦꯟ ꯑꯕꯦ ꯀꯨꯃꯥꯔ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯌꯨ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯎꯍꯜꯂꯤꯕ ꯑꯩꯒꯤ ꯃꯤꯠꯇ ꯁꯨꯛꯀꯦ ꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯁꯨꯛꯀꯦ ꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ 우리바 미치나 땀이 까야다 퍼져있고 낭세 까야다 닝키제이 낭세 할리바 와칼시나 하이리 호이랑제이 농시제이
nangse suke keda ningthi jabi nangse aigi kanano suke keda ningthi jabi nangse aigi kanano tai bang li sing thing nei oi de ude manava nanga yeng luri ba mit ki na pal mang khi nangi na pham da pumba mai thong ma sing khang da ure laite pokte nangumba masa yeng le roi ngam de nangbu suke keda ning thi jabi nang se aigi kanano hangzaki bo hang India gi ihan han banupi Chief Justice adu kanano haina hangjamani wahang asigi achuma PAOKHUM Fatima Bibi achumba PAOKHUM PIBIRAKPA Rosan Laishram Thagachari Juten Khangabok Pali Umarani Kakching Thagachari hainingai leitana Wanthau Jam Beni Sekmai Jim Kuno Thagachari Ajawai Kom Hairok Part 2 Dagi Merina Kondongbam Thagachari hainingai leitana Somananda Okram Thagachari Sijida Kabaisoi Thagachari hainingai leitana Ariba mioi sing asina achumba PAOKHUM pibirai kayada fajai ko nangse kayada ningthi jai nangse haliba wakhal makha tarak paisai se maman naidraba thamoi film dage Eze Maisnam amadi Pusparani ani ki khonjel da London ba khoimuna sakap toirak pada haina sehoba isai tajage haina khanbirak riba Kaksing Wadi dagi Umarani Mayang Lambam Isai su tamina siduga makha tarakpa wahang su lokhat piyo Mathang da lokhat jare wahang asina adult ki human body da yauba sharu kaya yaubage Amuktang gahna ningsing jage adult ki human body da saru kaya yaubage wahang asigi achuma PAOKHUM 7630944377 hariba number asida Achumba PAOKHUM pibiraknaba nolokna ningsingjari Sai kudol tamjake Kaksing Wadi dagi Umarani Mayang Lambam na khanbirak liba Maman naidraba thamoi film dagi Eze Maisnam amadi Pusparani anigi khonjel da Sangita nong na sairengba Amarjit Laurembam na Sairang Baishaini London ba khoimuna sakap toirak labada Asumna sehori Baishai nungai na tabiyo kudol tamjari
Puduna checkani punsina loirifo Ita kaura koi koi re samlang akta Ing laglibo huran mi dingduna Lon thok taba Oi halle chimbal su Lon thok taba Oi halle chimbal su Sinagani check sinna Thangani nambu Uhangani khanghangani Tahangani khudinga Laknari aidi Jamjara na tauda Shumhat ki thamoisu Nangim sibana Sigiwa maina Mairi ondri ngai Thamoi ikhau lambasu Ingtha hallona hakna Leichal surava ningthira na chom Nujagi na pada ikuchina techar Nuksi mai wahan thok khangram dabi aise Yu khatha moi ga nuksi konga dekhana Ko khan biro fajing biro ne thamoi se Sinagani check sinna Thangani nambu Uhangani khanghangani Tahangani khudinga Hangjaki wahang adult ki human body da saru ke yaubage haina hangjabani saru chani ge sup na taru yawi achumba pakhum bibirak basing minglau thok sage
Achumba PAOKHUM PIBIRAKPA Jawat Hangul Achawba Waikom Thagachari Lairengbam Laikai Jinglem Baluwang Answer Pibiraga Ming Diaubiractor Samarendra Haikruzam Answer Piraga Ming Yaubiractabaya Yaure Sajida Kabai Shoi Wangzing Romes Jiten Kangabok Pali Wai Sarip Kanlelong Dam Dagi Umarani Kakjing RGT Thoksom Salan Konjel Dagi Hijam Jiten Singh Thagachari Jalal Lilong Dam Dagi Wangzing Dagi Bijeta Rosan Laishram Thagachari Haningai Laitana Achumba PAOKHUM PIBIRAKLIBA Ngasigi Aroiba Isai Lokhatpiyo Sandokjariba SMS ta adomna khanbirakpa isei amadi wahang pakhum thauram asigi aroiba isei Samaramdagi Lanchenbina khanbirakpa isei ni Kritina Nandana sakliba hairage ngasidi haina sehoba isei tajage haibirai isei asi Diamond Radio taminariba mayam pumnamaka taminajage haiduna khanbirakpane Sige aroiba wahangda chahi 12 gi manungda amuktang satpa lei adu karamba leino Wahang ase amuktang gahana ningsingjage chahi 12 gi manungda amuktang satpa lei adu karamba leino wahang asige Achumba PAOKHUM 7630944377 hariba number asida Achumba PAOKHUM PIBIRAKNABA nolokna ningsingjari Khudol tamjage domna khoida biduna khanbirakliba isei hairage ngasidi haina sehoba Kriti Nandana sakliba isei Binoranjan oinamgi mayekta Tony Ahaibamna thawai hapiriba isei ni Khudol tamjage aroibo ina mayam puna taminase Tanura nangi maitho dangang la nangi jinbon Uduna asul leire michina Thamogi leiro nungda lotuna thamkre nambu manghanba ngamloi aigi nungsiba khonjelo taraga penjini thamoina hairage ngasidi lafamda nungsibi nambi aigini thawaini namna aigini thalok loi nambu punsisigi nungsibi pamuvi nambi aigini libliba kongfam nangini honglaro nambu nungsibadi punsigi Tamjage nangbu punsigi nakta Punsigi oina lengdana laini nungsibina nakta Thawai ni khanna tamjage nangbu punsigi nakta Nangka nang aigi oibiyo Nangka Penjini thamoina hairage ngasidi lafamda nungsibi nambi aigini thawaini namna aigini thadok loi nambu punsisigi nungsibi pamuvi nambi aigini lebliba kongfam nangini hongaroi nambu Shivani punsigi Leirang leika leirang layo khoi mugi oina fam
ꯊꯃꯣꯏ ꯊꯃꯣꯏꯒꯤ ꯂꯛꯀ ꯅꯨꯡꯁꯤꯒꯤ ꯇꯨꯡꯅꯐꯝ ꯂꯩꯔꯥꯡꯒꯤ ꯂꯩꯀꯥ ꯂꯩꯔꯥꯡꯒꯤ ꯂꯥꯏꯑꯣꯏ ꯈꯣꯏꯃꯨꯒꯤ ꯑꯣꯏꯅꯐꯝ ꯅꯨꯖꯥꯒꯤ ꯊꯃꯣꯏ ꯊꯃꯣꯏꯒꯤ ꯂꯛꯀ ꯅꯨꯡꯁꯤꯒꯤ ꯇꯨꯡꯅꯐꯝ ꯄꯤꯕꯤꯔꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯨꯅ ꯊꯝꯂꯤꯕ ꯊꯃꯣꯏꯗ ꯅꯪꯇꯨꯗꯣ ꯌꯦꯡꯂꯒ ꯄꯦꯟꯖꯩꯅꯦ ꯊꯃꯣꯏꯅ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ ꯅꯐꯝꯗ ꯅꯨꯡꯁꯤꯕꯤ ꯅꯪꯗꯤ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯅꯪꯅ ꯑꯩꯒꯤꯗꯤ ꯊꯥꯗꯣꯛꯂꯣꯏ ꯅꯪꯕꯨ ꯄꯨꯟꯁꯤꯁꯤꯒꯤ ꯅꯨꯡꯁꯤꯕꯤ ꯄꯥꯝꯃꯨꯕꯤ ꯅꯪꯗꯤ ꯑꯩꯒꯤꯗꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯅꯪꯒꯤꯗꯤ ꯍꯣꯡꯂꯔꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯄꯨꯟꯁꯤꯒꯤ Sige aroibada hangzakiba chahi taranithoi ki manungda amuktang satpa lei adu karamba leino haina hangjabani wahang asige chumba paukhum nilkurinji chumba paukhum bebirakpa Susila karembi koktagi thagachari haningai leitana Huidrom Celia Devi answer kukumje answer jina hana kumbiraga mingna kona ibirakpa kaisum kaide from happy drasuyai answer happy drasuyai ko sham sambida thagachari haningai leitana lari yangbam leikai dagi jinglem luwang thagachari umarani kakching dagi RGT Joksom Khetri Mayum Surjit Singh Wangjing Sarokhaibam Laikai Thagachari Mingde Happy Ragdre Roshan Laishram Oinam Sawumbung Dagi Langbam Somen Wangjing Khetri Mayum Bizatage Shu answer Bibirak Pamatamda answer Gimatungda Ming Nahan Ming Ngamuk Ibirak na banulong na ningsing gire chumba paukhum bibirak pagidamak thagachari Achobuai kom thagachari haningai leitana Kangsukul dagi TSLR Jiru thagachari Hairok Part 2 dagi Merina Kundongbam lamna Ming Nahan Birau lamna Han Bidabida Thagachari Salan Konjindagi Hijam Jiten Thagachari haningai leitana ngasi answer achumba paukhum bibirak pasing thagachari tongan ba mafamsingdagi khanbirakkiba isei amadi hangjariba wahangsing asiga loinana ngasigidamakta akangnaba matamda sandokjaba oibana adomna SMS ta khoidabiduna khanbirakpa isei amadi wahang pakhumgi thoram loisinjanabagi pungja adu yoksinjarakle lemhauriba isei sing amadi wahang kaya mathangi numit amada amuk putuna laksage mayam sungai biramo thorom saruk yabirakkiba sing amadi tabiriba khwai pumnamak Diamond Radio gi maikedagi hana thagachari tongan ba pungpham singda makhan mathel kya gi thoram sing ayuk pung mapandagi tahanjarakliba channel asigi ahanba thoram pareng haujikti loisinjanabagi matam yoksinjarakle numidang wairam pung manga taba matamda mo tongan ba thoram kaya ga loinana adongi radio seta amohana laksage matam adu phawbagi oina miyamdagi kaina yathang lojari pumnamak pulosilakpada
Pusparani Laishram Amadi Nirmala Thangjamanina Khurumjari